ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯆꯦꯅꯦꯜ ꯑꯁꯤꯃꯛꯇꯗ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯈ꯭ꯔꯕ ꯕꯁꯟꯇ ꯔꯥꯖ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯣꯏꯍꯟꯅꯤꯡꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯕꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯅꯣꯛꯄ ꯉꯝꯒꯗꯒꯦ? ꯑꯁꯨꯝ ꯑꯔꯥꯟ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯄꯥꯔꯊꯅ ꯃꯥꯂꯤꯀꯥꯕꯨꯗꯤ ꯋꯥꯔꯧꯔꯦ꯫ ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯛ ꯂꯥꯏꯊꯣꯛꯅ ꯂꯧꯔꯝꯕ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯉꯥꯛꯂꯝꯗꯕ ꯉꯁꯤ ꯃꯥꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯃꯥ ꯈꯥꯡꯕꯗ ꯋꯥꯔꯛꯂꯤ꯫ ꯑꯙꯦꯔꯥꯠꯄꯨ ꯉꯥꯏꯔꯝꯗꯅ ꯃꯍꯥꯛ ꯃꯊꯟꯇ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯃꯥꯂꯤꯀꯥꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯄꯤꯔꯝꯗ꯭ꯔꯦ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯥꯂꯤꯀꯥꯒꯤ ꯃꯈꯨꯠꯇ ꯆꯤꯊꯤ ꯑꯃ ꯄꯤꯔꯝꯂꯒ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤ ꯑꯗꯨ ꯃꯣꯃꯣꯟ ꯍꯜꯂꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯁꯤꯟꯅꯖꯔꯝꯒꯦ, ꯀꯥꯎꯗꯨꯅ ꯆꯠꯂꯝꯒꯗꯕꯅꯤ꯫ ꯏꯕꯦꯝꯃꯅ ꯈꯥꯝꯂꯝꯕꯁꯤꯗ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯩꯗꯤ ꯈꯥꯝꯖꯈꯤꯗꯦ꯫ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯆꯦ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯥꯂꯤꯀꯥꯗ ꯄꯤꯔꯛꯏ꯫ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯄ꯭ꯔꯦꯝꯄꯇ꯭ꯔꯅꯤ, ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯏꯖꯕ꯫ ꯄ꯭ꯔꯦꯝꯄꯇ꯭ꯔ? ꯄꯥꯔꯊꯗꯣ ꯅꯣꯛꯃꯤ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯂꯝꯕꯤꯗꯨꯗ ꯀꯅꯥ ꯆꯠꯂꯤ ꯀꯅꯥ ꯂꯥꯛꯂꯤ ꯎꯕ ꯅꯠꯇꯦ꯫ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯆꯤꯊꯤ ꯑꯗꯨ ꯄꯥꯔꯒ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯑꯣꯏꯁꯅꯨ꯫ ꯅꯨꯃꯤꯠ ꯑꯗꯨ ꯄꯥꯔꯊꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯂꯤꯀꯥꯅ ꯆꯤꯊꯤꯗꯨ ꯍꯟꯖꯤꯟ ꯄꯥꯈꯤ꯫ ꯆꯤꯊꯤꯗꯨ ꯄꯥꯔꯤꯉꯩ ꯃꯥꯂꯤꯀꯥ ꯏꯕꯦꯝꯃꯒꯤ ꯆꯥꯅꯖꯕꯤ ꯃꯦꯅꯀꯥ ꯑꯗꯨ ꯂꯥꯛꯏ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯂꯤꯀꯥꯒꯤ ꯆꯤꯊꯤ ꯑꯗꯨ ꯇꯥꯞ ꯃꯨꯜꯂꯤ꯫ ꯍꯨꯔꯥꯟꯕ ꯐꯥꯔꯦ! ꯑꯁ ꯃꯦꯅꯀꯥ, ꯉꯥꯎꯁꯤꯟꯅꯅꯨ! ꯇꯨꯃꯤꯟ ꯌꯥꯝ ꯇꯧꯔꯝꯃꯤꯀꯣ ꯑꯩꯈꯣꯏ ꯔꯥꯙꯥ ꯏꯕꯦꯝꯃꯁꯦ꯫ ꯅꯠꯇꯦ, ꯀꯅꯥꯒꯤ ꯆꯤꯊꯤꯅꯣ? ꯅꯍꯥꯟꯒꯤ ꯔꯥꯁ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯃꯍꯥꯟꯖꯗꯨꯔꯣ? ꯃꯥꯂꯤꯀꯥ ꯈꯤꯇꯪꯒ ꯏꯀꯥꯏꯅ ꯅꯣꯛꯂꯒ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯅꯥ ꯑꯣꯏꯅꯤ? ꯍꯩꯁ, ꯅꯨꯄꯤꯁꯦ ꯇꯨꯃꯤꯟ ꯌꯥꯝ ꯇꯧꯔꯝꯃꯤꯀꯣ꯫ ꯀꯔꯟ ꯇꯧꯅꯨ ꯃꯦꯅꯀꯥ, ꯄꯤꯔꯛꯑꯣ ꯀꯗꯥꯏ? ꯉꯥꯏꯈꯣꯁꯦ, ꯑꯩ ꯑꯗꯨꯝ ꯄꯥꯒꯦ꯫ ꯄꯥꯕꯤꯌꯨ ꯍꯥꯏꯗꯤ ꯈꯤꯠ ꯌꯥꯝ ꯄꯥꯖꯅꯤꯡꯕꯗꯣ ꯑꯩꯈꯣꯏꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯅꯀꯥꯅ ꯍꯦꯛ ꯉꯝꯗꯅ ꯆꯤꯊꯤꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯄꯥꯕ ꯍꯧꯔꯛꯏ꯫ ꯃꯥꯂꯤꯀꯥꯗ ꯂꯛꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯏꯕꯦꯝꯃꯒꯤ ꯅꯇꯧꯕꯨ ꯌꯦꯡꯖꯔꯒ ꯉꯥꯎꯖꯔꯤꯕ ꯂꯝꯂꯥꯟꯕꯅꯤ꯫ ꯃꯥꯂꯤꯀꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃꯒꯤ ꯅꯇꯧꯕꯨ ꯌꯦꯡꯖꯔꯒ ꯉꯥꯎꯖꯔꯤꯕ ꯂꯝꯂꯥꯟꯕ꯫ ꯃꯥꯂꯤꯀꯥꯗ ꯏꯀꯥꯏꯗꯨꯅ ꯌꯥꯔꯦꯕ, ꯏꯕꯦꯝꯃꯒꯤ ꯃꯤꯅꯣꯛꯅ ꯍꯟꯅ ꯁꯨꯝꯕꯤꯈ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯖꯅꯤꯡꯉꯤ꯫ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ, ꯑꯩ ꯑꯣꯏꯅ ꯉꯥꯎꯒꯦ ꯇꯧꯏꯀꯣ꯫ ꯉꯥꯎꯕꯤꯔꯅꯨ ꯈꯤꯠ꯫ ꯏꯆꯦꯜꯁꯤꯅ ꯍꯥꯏꯕꯗ ꯏꯕꯦꯝꯃꯅ ꯏꯀꯥꯏꯕ ꯈꯥꯡꯂꯤꯉꯩ ꯑꯩꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯤꯔꯣꯏ ꯈꯟꯗꯨꯅ ꯏꯖꯕꯅꯤ꯫ ꯃꯦꯅꯀꯥꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯗ꯫ ꯏꯁ! ꯃꯥꯂꯤꯀꯥꯅ ꯃꯦꯅꯀꯥꯒꯤ ꯂꯦꯡꯖꯨꯝꯗ ꯁꯦꯠ ꯊꯥꯏ꯫ ꯏꯀꯥꯏꯔꯦ ꯃꯦꯅꯀꯥ, ꯑꯍꯝ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯕ ꯄꯥꯕ ꯍꯧꯔꯛꯏ꯫ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯄꯤꯔꯝꯂꯤꯕ ꯃꯥꯂꯤꯀꯥ ꯂꯩꯔꯥꯡ ꯑꯗꯨꯁꯨ ꯏꯕꯦꯝꯃꯒꯤ ꯈꯨꯗꯣꯜꯅꯤ ꯂꯧꯖꯔꯤ꯫ ꯃꯥꯂꯤꯀꯥꯒꯤ ꯂꯩꯅꯝꯗ ꯉꯥꯎꯔꯕ ꯅꯍꯥꯛꯀꯤ ꯄꯥꯔꯊ꯫ ꯃꯦꯅꯀꯥꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯃꯥꯂꯤꯀꯥꯗꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯅꯀꯥꯁꯨ ꯅꯣꯛꯂꯒ ꯃꯥꯂꯤꯀꯥꯒꯤ ꯂꯩꯅꯝꯗ ꯉꯥꯎꯔꯕ ꯅꯍꯥꯛꯀꯤ ꯄꯥꯔꯊ, ꯅꯍꯥꯛꯀꯤ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯒꯤ꯫ ꯃꯥꯂꯤꯀꯥꯅ ꯆꯤꯊꯤ ꯑꯗꯨ ꯁꯠ ꯃꯨꯟꯗꯨꯅ ꯄꯤꯔꯛꯑꯣ ꯀꯗꯥꯏ? ꯀꯔꯟ ꯇꯧꯕꯤꯔꯅꯨ꯫ ꯊꯝꯖꯤꯟꯖꯔꯣ, ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯖꯔꯣ꯫ ꯊꯃꯣꯏꯒꯤ ꯄꯥꯔꯊꯅ ꯄꯤꯔꯛꯄ ꯅꯨꯡꯁꯤ ꯆꯤꯊꯤ꯫ ꯆꯤꯊꯤꯗꯨ ꯃꯥꯂꯤꯀꯥꯅ ꯊꯨꯞꯆꯤꯟꯗꯨꯅ ꯎꯄꯨ ꯃꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯍꯥꯞꯈꯤ꯫ ꯃꯦꯅꯀꯥꯅ ꯑꯃꯨꯛꯁꯨ ꯅꯣꯛꯇꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯧꯍꯦ, ꯑꯃꯨꯛ ꯎꯆꯤꯅ ꯆꯤꯛꯂꯝꯒꯅꯤ꯫ ꯑꯆꯝꯕ ꯆꯦ ꯅꯠꯇꯦ, ꯅꯨꯡꯁꯤ ꯃꯌꯥꯏ ꯆꯦꯟꯕ ꯆꯤꯊꯤꯅꯦ꯫ ꯃꯥꯡꯈ꯭ꯔꯕꯗꯤ ꯀꯞꯄ ꯃꯤꯁꯨ ꯌꯥꯎꯗꯧꯔꯤꯅꯤ꯫ ꯃꯥꯂꯤꯀꯥꯅ ꯎꯄꯨꯗꯨ ꯅꯤꯡꯊꯤꯅ ꯂꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯦ, ꯀꯩꯗꯧꯕ ꯂꯥꯏꯅꯣ ꯈꯪꯗꯦ ꯑꯣꯏꯕ ꯇꯧꯔꯗꯧꯅꯤ ꯃꯥꯒꯤ ꯄꯉꯥꯡ ꯉꯥꯡꯕꯤꯁꯦ꯫ ꯑꯗꯣ ꯔꯥꯙꯥ, ꯅꯪꯒꯤ ꯄꯥꯔꯊ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕ꯭ꯔꯥꯅꯦ? ꯈꯪꯗꯦꯗ ꯃꯦꯅꯀꯥ꯫ ꯇꯧꯁꯤꯟꯅꯅꯨ, ꯍꯥꯏꯔꯛꯑꯣ, ꯌꯥꯝ ꯈꯠꯀꯅꯨꯀꯣ꯫ ꯑꯩꯉꯣꯟꯗꯕꯨ ꯋꯥꯒ ꯌꯥꯝ ꯂꯣꯠꯂꯤꯅ꯫ ꯀꯩꯗ ꯂꯣꯠꯂꯒꯦ ꯑꯩꯕꯣ? ꯂꯣꯠꯇ꯭ꯔꯗꯤ ꯁꯠ ꯍꯥꯏꯔꯛꯑꯣ, ꯅꯪꯕꯨ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯅꯨꯄꯥꯗꯨꯕꯣ? ꯃꯥꯂꯤꯀꯥꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯪꯗꯦ ꯃꯦꯅꯀꯥ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯕꯨ ꯑꯁꯨꯝ ꯇꯧꯕ꯭ꯔꯥ? ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯀꯔꯝ ꯇꯧꯏ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯈꯪꯂꯛꯇ꯭ꯔꯤ, ꯑꯗꯨꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯒꯅꯦ ꯃꯦꯅꯀꯥ, ꯃꯥꯕꯨ ꯑꯁꯨꯝ ꯎꯅꯤꯡꯕ, ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯕꯗꯤ
ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯏꯁ ꯍꯪꯈꯩ ꯍꯪꯉꯒ ꯐꯔꯦꯁꯦ, ꯅꯪꯕꯨ ꯏꯁꯤꯡꯒ ꯁꯣꯛꯂꯕ꯭ꯔꯣ? ꯁꯣꯛꯑꯦ, ꯉꯁꯥꯏꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗꯅꯤ ꯃꯥꯒ ꯊꯦꯡꯅꯔꯛꯏꯁꯦ꯫ ꯏꯁ, ꯃꯤꯗꯤ ꯇꯨꯃꯤꯟ ꯂꯩꯁꯥꯕꯤꯁꯦ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯗꯅ꯫ ꯏꯁ, ꯅꯪꯒꯤ ꯁꯣꯛꯑꯁꯨ ꯑꯩꯗꯤ ꯁꯣꯛꯇ꯭ꯔꯤ, ꯑꯩꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯈꯤꯗꯣꯏꯅꯤ꯫ ꯊꯣꯛꯅꯤꯡꯉꯝꯃꯔꯣꯏꯅꯦ, ꯅꯨꯄꯥ ꯂꯥꯛꯔꯣꯏꯗꯕꯅꯤꯅ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯃꯦꯅꯀꯥ꯫ ꯃꯦꯅꯀꯥꯒ ꯂꯣꯏꯅꯅ ꯃꯥꯂꯤꯀꯥꯗꯨ ꯊꯣꯛꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯄꯥꯔꯊꯅ ꯒꯣꯀꯨꯜ ꯃꯈꯣꯡꯗ ꯂꯥꯛꯈ꯭ꯔꯦ ꯍꯦꯛ ꯈꯪꯂꯛꯄꯒ ꯃꯥꯂꯤꯀꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯊꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯉꯔꯥꯡꯒꯤ ꯋꯥꯔꯣꯜ ꯑꯗꯨ ꯄꯥꯕꯤꯔꯕ꯭ꯔꯥ? ꯃꯥꯂꯤꯀꯥ ꯌꯥꯝ ꯏꯀꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯍꯣꯏ, ꯄꯥꯖꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯏꯅꯥꯛꯇ ꯊꯣꯛꯄꯤꯔꯛꯂꯤꯕꯁꯤꯅ ꯏꯕꯦꯝꯃꯒꯤ ꯑꯔꯦꯞꯄ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒꯦ꯫ ꯆꯤꯡꯅꯕ ꯂꯩꯕꯤꯕ꯭ꯔꯥ? ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯉꯔꯥꯡ ꯄꯤꯖꯈ꯭ꯔꯦ꯫ ꯂꯝꯂꯥꯟꯕ ꯀꯅꯥꯅ ꯗꯥꯁꯣꯝ ꯁꯤꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯖꯈꯤꯗ꯭ꯔꯤ꯫ ꯗꯟꯗꯤ ꯑꯣꯏꯅ ꯑꯗꯣꯝꯗ ꯄꯤꯖꯈ꯭ꯔꯦ꯫ ꯄꯥꯔꯊ ꯅꯣꯛꯏ꯫ ꯃꯥꯂꯤꯀꯥꯒꯤ ꯃꯇꯧꯕꯨ ꯍꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏ꯫ ꯑꯩꯗꯤ ꯏꯕꯦꯝꯃꯅ ꯏꯀꯥꯏꯕ ꯈꯥꯡꯕꯒꯤ ꯃꯇꯧꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦꯗ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅꯗꯨꯝ ꯏꯀꯥꯏꯕꯕꯣ? ꯃꯥꯂꯤꯀꯥ ꯑꯗꯨ ꯍꯦꯟꯅꯗꯨꯝ ꯄꯪꯏꯗ ꯏꯀꯥꯏꯔꯤ꯫ ꯄꯥꯔꯊꯗꯤ ꯅꯣꯛꯃꯤ ꯑꯗꯨꯝ ꯍꯥꯏꯔꯤ꯫ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯅ ꯉꯁꯤꯕꯨ? ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯕꯅꯔ ꯏꯕꯦꯝꯃꯗꯤ ꯆꯝꯅ ꯅꯤꯡꯊꯤꯈ꯭ꯔꯤꯕ? ꯗꯥꯗꯥ, ꯑꯆꯝꯕ ꯋꯥꯍꯪꯇꯃꯛ ꯉꯥꯡꯕꯤꯌꯨ꯫ ꯑꯗꯨꯒꯨꯝꯕ ꯁꯨꯔꯗꯣ, ꯑꯁꯤꯒꯨꯝꯕ ꯁꯨꯔꯁꯤ ꯀꯔꯤ ꯇꯧꯔꯕ? ꯑꯩꯕꯨ ꯍꯦꯟꯅ ꯏꯀꯥꯏꯍꯟꯕꯒꯨꯝ ꯑꯣꯏꯔꯦ꯫ ꯑꯁꯝꯕ ꯁꯨꯔꯗ ꯑꯁꯝꯕ ꯋꯥꯉꯥꯡ ꯉꯥꯡꯕꯤꯌꯨ꯫ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯒꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯁꯥꯖꯠꯇꯤ ꯂꯧꯔꯝꯗꯥꯏꯒꯤ ꯇꯦꯡꯅꯥ ꯃꯥꯟꯕꯤ, ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤ ꯑꯁꯤꯅꯤ ꯍꯥꯏ꯫ ꯆꯨꯝꯕ꯭ꯔꯥ? ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯥ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ? ꯊꯥꯖꯕꯁꯨ ꯉꯝꯖꯗꯦ, ꯊꯥꯖꯗꯕꯁꯨ ꯇꯧꯖꯗꯦ꯫ ꯋꯥꯍꯩꯁꯤꯃꯛꯇꯤ ꯏꯀꯥꯏꯖꯔꯦꯗ꯫ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯩꯅ ꯊꯥꯖꯔꯦ ꯍꯥꯏꯕꯁꯤꯕꯨ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯍꯥꯏꯕ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯗꯥꯗꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯕ꯭ꯔꯥ? ꯆꯨꯝꯃꯤꯗ ꯅꯪꯅ ꯍꯥꯏꯕꯁꯨ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯁꯨ ꯊꯥꯖꯩ꯫ ꯏꯕꯦꯝꯃꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯏꯕꯦꯝꯃꯕꯨ ꯊꯥꯖꯗꯕ ꯉꯝꯗꯦ ꯍꯥꯏꯖꯔꯤꯕ꯫ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯨꯝꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯋꯥꯍꯩꯗ ꯏꯕꯦꯝꯃꯕꯨ ꯉꯥꯎꯖꯔꯨꯔꯕ꯭ꯔꯥ? ꯑꯩꯗꯤ ꯆꯝꯅ ꯍꯥꯏꯕꯅꯤ, ꯌꯥꯝ ꯂꯨꯁꯤꯟꯅ ꯈꯜꯂ ꯃꯥꯜꯂꯤ꯫ ꯃꯥꯂꯤꯀꯥꯗꯨ ꯀꯔꯤꯅꯨꯡꯒꯤ ꯍꯥꯏꯔꯨꯕꯅꯣ ꯈꯜꯂꯤ꯫ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯍꯌꯥꯏꯃꯨꯛ ꯉꯥꯡꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯔꯦ꯫ ꯃꯍꯥꯛ ꯂꯨꯞꯊꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯄꯥꯔꯊꯗꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯌꯥꯝꯅ ꯇꯞꯅ ꯍꯪꯉꯤ꯫ ꯁꯅꯥ ꯏꯕꯦꯝꯃ ꯁꯥꯎꯔꯕ꯭ꯔꯥ? ꯃꯥꯂꯤꯀꯥ ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯈꯨꯝꯂꯛꯈꯤꯗꯔꯦ꯫ ꯃꯉꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁꯥꯎꯗꯦ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯄ꯫ ꯑꯩꯗꯤ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ, ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ꯫ ꯃꯥꯂꯤꯀꯥꯗꯨ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯈꯤꯗꯦ ꯍꯟꯗꯛꯃꯨꯛꯇꯤ꯫ ꯄꯥꯔꯊꯅ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ, ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯃꯥꯂꯤꯀꯥꯗꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯣꯏ, ꯐꯖꯅ ꯆꯠꯄꯤꯌꯨ꯫ ꯄꯥꯔꯊꯗꯤ ꯃꯥꯂꯤꯀꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯔꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯕꯁꯤ ꯑꯗꯨꯝ ꯍꯩꯅꯈ꯭ꯔꯕꯅꯤ꯫ ꯐꯖꯅ ꯆꯪꯉꯨ꯫ ꯗꯥꯗ ꯆꯠꯄꯤꯔꯣ꯫ ꯅꯪ ꯍꯥꯟꯅ ꯆꯪꯉꯨ, ꯅꯍꯥꯛ ꯆꯪꯈ꯭ꯔꯒ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯅ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯕꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯃꯆꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯉꯝꯗꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯄꯥꯔꯊꯅ ꯉꯥꯡꯂꯛꯄ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯃꯥꯂꯤꯀꯥꯗꯤ ꯏꯅꯨꯡꯇ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯊꯃꯣꯏꯕꯨ ꯑꯗꯨꯛ ꯁꯨꯝꯕꯕꯨ? ꯄꯥꯔꯊꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯛꯏ꯫ ꯑꯍꯣꯏꯅꯗꯨꯝ ꯄꯥꯔꯊꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯤꯠꯆꯥꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯂꯩꯇꯦ꯫ ꯃꯥꯂꯤꯀꯥꯗꯨ ꯇꯨꯃꯤꯟ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯊꯗꯤ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯌꯦꯡꯍꯧꯔꯤ꯫ ꯐꯅ ꯂꯥꯞꯊꯣꯛꯂꯕ ꯐꯥꯎꯕ ꯄꯥꯔꯊꯒꯤ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗꯦ꯫ ꯃꯥꯂꯤꯀꯥꯅ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯌꯦꯡꯂꯒ ꯏꯀꯥꯏꯅ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛ ꯑꯗꯨꯅ ꯄꯥꯔꯊꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯍꯟꯈꯤ꯫ ꯀꯔꯤꯅꯣ ꯑꯗꯨꯛ ꯅꯨꯡꯁꯤꯖꯕ? ꯀꯅꯥꯅ ꯈꯪꯕ ꯉꯝꯈꯤꯗꯦ? ꯄꯥꯔꯊ ꯊꯃꯣꯏ ꯃꯄꯥ ꯑꯗꯨ ꯈꯨꯠꯅ ꯁꯣꯛꯇꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯩ, ꯋꯥꯔꯤ ꯁꯥꯅꯩ, ꯅꯣꯡꯃꯇ ꯎꯗꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯁꯨꯝ ꯇꯧꯕ ꯍꯧꯅ ꯃꯥꯜꯂꯤ꯫ ꯃꯥꯂꯤꯀꯥꯒꯤ ꯃꯃꯥꯅ ꯏꯟꯁꯥꯡ ꯃꯟꯅ ꯃꯥꯂꯤꯀꯥꯗ ꯋꯥꯔꯤ ꯈꯔ ꯁꯨꯝ ꯁꯥꯔꯛꯏ꯫ ꯕꯦꯝꯃ, ꯅꯪꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯔꯤꯕꯅꯤ, ꯒꯣꯄꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯀꯌꯥ ꯀꯨꯏꯅ ꯂꯩꯕ ꯌꯥꯈꯤꯒꯗꯒꯦ ꯍꯥꯏꯕ? ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯅꯕ ꯁꯨꯔꯗ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ? ꯕꯦꯝꯃ, ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ, ꯃꯪꯒꯣꯜ ꯀꯥꯔꯛꯂꯒꯦ ꯍꯥꯏꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ꯫
Imana isagi wafam ama taningduna ayaba pidabagi wani. Oh, adu oireko. Wa leithokanu Malika. Ima isadan masida koithok koisin imadi pamde. Imana pamlibasina karino. Nangi apambado aduni aina taningliba. Ai kaisu pamde. Haima. Karino masibo nate. Aigi khangnaba lei natraga leite asi hayo haibanine. As ima ai ba haujiku yum panba matam charabrane. Adugi surdu nate imana taningbadi. Ima ai sibu sakyamna thibra. Nate kanana mukthi hairaklibanو. Aise Radha Sabi. Nachana Radha Sabada Pakchaman Kraduna. Aiga sengma mingbudi Radha haibasini hena chatlibana traiba. Haima. Karino nang nangang sari basibo. Ima ai sibu nupaga phangdaba manbarane. Haima. Karigi leitani lei ima. Aigisu nungsijaba ma. Adu oiragana imabu khanghaludana afa phataba khangdoknaba. Adubudi yai. Adubu aina khangba amadine mahak phataba midi suoi oiroi. Mahak aigidamak khwaidagi matik saba boroigani ima. Is ima nangbo aingonda hangkibadaine. Numit khudingi bokul makhongda sakhenba pakhang ama tattana lai haikibadai. Mahak adubu karigi khangde. Sakhenba tamba duni nachaigi thamoigi manja duni. Asi hairamlaga Malika adu ikaira mali noklaga senthoki. Chauraba mingsel adugi mamangda phamduna masagi sapham adubu yengzei minok adu maithongdagi manghankhidari. Lairangna som nungsirabi Malika gi napada sinjari ningsinglei thamoigi manja misum haibado. Aibu lakpa ngaibada ibemagi ngasi nasom kaubiramlaba mali. Dandi oina ibemagi napada nasom asimatang pakhang ikhutna thechaba-tari warobiganu ko. Asi hairaga nachomadu Malika gi napada sinkiba. Malika amukta somkhidriba mihul ama somkiba. Malika gi mataubu khoidana yenglaga amuksa nungsina haikiba. Ibemase mathokna phajakre aigi mitadi. Ibemagi napada nasomna tangzabadi thoina dum mathoi hapi. Karigumbada lairang nasom amana ibemagi napada laiting biba mikup kuding. Lamlan baibu ningsingbiyo ko. Masimana aina thamoi sengna khajaba dandi oizagi ibemada. Ningsingdaba ngamde mahakpu nachomadubu chinjabadi manjamabu uningbana Malika thamoi khoirangi. Lairang nachombu khoidajabi ama oina. Punsi asida nasom kaya aina sinki. Adubu nangna sinbiba sigum kananasu sinkidri. Tahada haina kausagi. Karigumbada aigi napa asida nasom amatang chinba thoklabasu. Lamlanba nangbudi ningsinglagi. Masina aigi warep oisagi. Irang minok noklingai menaka sanabidu laktuni hek kai haure. Radha, o Radha, Radha Sabi. Jinga khongnabu hanjile. Kaubaga khumde haibasidi mingsil mamang asida momon lila sanabiramli. Hoi bema maphamse ni kunjanatiye thamoigi Brindaban ni minglabra. Taningdeda menaka ngaiduna lehaure pau tambigi tawbani. Ha, mahakpo Masi hairabadi taninglamlagani. Asengbara menaka mahakpu lehaubra. Bokul makhongda laikhiba kum tarabu pharabani. Mataudu nungaitadana nangbu kauba lakpibani. Menaka ai thokigi. Asi haiduna sen thoki. Masidi mahong ama tauredana. Radha. Malika taha chele. Bokul makhong adu tamna. Soradu thabet honduna mafam aduda leplari. Matau aduda parthana. Karigino aduk tahana selaklibadi tapna lakpa yadro. Lakpa kaya kuikrabage. Nupanaga khara ngaibasi hongnai haibadaine. Wahido marau laimali. Aibu warau biribra. Aina nangbu warau ba. Naku thajaba ngamra. Adubu kanana khangba. Masibu warira. Natragana kari. Madunangi wahangla. Maduna nahaki pakhumla. Radha. Ai wa amadi haige. Dada. Aisu wa amadi haike. Kariwan nangido hayo. Tadana hairakpa wahai khudingmak tarage haidana hinglibini. Adu oireko. Natrabadi kari oigani. Nungshi halida onthokna. Tadabu aingonda karino ma haibigani haikibadai. Amata nate jamani aina nangonda hainingbadi.
ꯍꯥꯏꯔꯣꯗꯅ ꯅꯅꯥꯛꯇ ꯐꯝꯗꯨꯅ ꯑꯩ ꯇꯥꯔꯤꯌꯦ. ꯏꯕꯦꯝꯃꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯃꯜꯂꯗꯨꯅ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯐꯥꯎꯕ ꯑꯩꯒ ꯌꯥꯅꯔꯤ. ꯏꯃꯥꯅꯁꯨ ꯅꯍꯥꯛꯄꯨ ꯈꯪꯕꯅꯤ. ꯑꯣꯏꯕ꯭ꯔꯥ? ꯑꯩꯕꯨ ꯏꯃꯥꯅ ꯈꯪꯕ꯭ꯔꯥ? ꯑꯑꯣꯏꯅꯤ, ꯏꯃꯥꯅ ꯑꯗꯨꯝ ꯈꯪꯕꯅꯤ. ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯖꯔꯦꯗ. ꯑꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤꯒ ꯁꯥꯔꯛꯄ꯭ꯔꯅꯦ? ꯀꯔꯤꯒꯤ ꯁꯥꯗꯅꯤ? ꯕꯣꯀꯨꯜ ꯃꯈꯣꯡ ꯑꯁꯤꯗ ꯁꯛꯍꯦꯟꯕ ꯇꯝꯕ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯂꯤꯕꯁꯦ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯪꯂꯛꯄꯗꯤ ꯀꯨꯏꯔꯕꯅꯤ. ꯑꯣ, ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦꯀꯣ? ꯑꯗꯨꯁꯨ ꯀꯔꯤꯒꯤ ꯈꯪꯗꯅꯤ? ꯈꯪꯉꯤ. ꯑꯗꯨꯁꯨ, ꯍꯣꯏ ꯑꯗꯨꯁꯨ. ꯋꯥꯔꯤꯒ ꯁꯥꯕ꯭ꯔꯥ ꯅꯪꯕꯨ? ꯏꯃꯥꯗ ꯅꯪꯕꯨ ꯃꯁꯛ ꯇꯥꯛꯄꯅꯤ. ꯃꯁꯤ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯕ꯭ꯔꯥ? ꯆꯨꯝꯃꯤꯗ. ꯅꯪꯅ ꯍꯥꯏꯕꯗꯤ ꯂꯣꯏꯅ. ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯖꯔꯤ, ꯏꯄꯦꯟꯗ ꯄꯦꯟꯖꯔꯤ. ꯗꯥꯗꯥ, ꯅꯪꯅ ꯍꯦꯛ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯗꯤ ꯉꯛꯂꯤ. ꯑꯗꯨꯅ ꯀꯔꯤꯒꯤ? ꯅꯪꯒꯤ ꯈꯣꯟꯖꯦꯜꯕꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯇꯥꯕ ꯐꯪꯖꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯦ ꯑꯩꯗꯤ ꯇꯥꯅꯤꯡꯗꯨꯅ ꯂꯩ. ꯑꯩꯅꯗꯤ ꯑꯩꯇꯔ ꯈꯟꯕ ꯅꯪꯁꯨ ꯇꯥꯕ ꯑꯣꯏꯔꯦ. ꯑꯣ, ꯅꯍꯥꯛꯁꯨ, ꯑꯩꯍꯥꯛꯁꯨ. ꯃꯁꯤꯕꯨ ꯗꯥꯗꯥ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯕ꯭ꯔꯅꯦ? ꯗꯥꯗꯥꯅ ꯍꯥꯏꯔꯕꯗꯤ ꯆꯨꯝꯂꯦꯗꯅ. ꯅꯪꯕꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯕ? ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯒ ꯗꯥꯗꯥꯗꯤ ꯆꯥꯛꯇ ꯍꯪꯉꯤ. ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯕ꯭ꯔꯥ? ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯤ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯤꯕꯅꯤ. ꯀꯥꯏꯔꯕ꯭ꯔꯥ? ꯌꯥꯝꯅ ꯋꯥꯕꯤꯔꯦꯗ. ꯅꯨꯡꯁꯤꯖꯕꯗꯣ. ꯑꯩꯕꯨꯗꯤ ꯀꯔꯤ ꯆꯥꯅꯤ? ꯀꯥꯡꯁꯣꯏꯗ ꯑꯗꯨꯝ ꯇꯥꯏ. ꯑꯗꯣ ꯔꯥꯙꯥ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ. ꯑꯃꯈꯛꯇ. ꯌꯥꯝꯅ ꯂꯨꯕ ꯃꯥꯜꯂꯤꯕꯣ. ꯈꯨꯝꯕ ꯉꯝꯂꯣꯏ ꯄꯥꯈꯠꯂꯤꯕ꯭ꯔꯥ? ꯀꯔꯤꯒꯤ ꯉꯝꯗꯅꯤ? ꯀꯔꯝꯕ ꯋꯥꯍꯪꯅꯣ? ꯊꯃꯣꯏꯒꯤ ꯑꯣꯏꯕ. ꯍꯪꯉꯣꯗꯅ ꯑꯗꯨꯗꯤ. ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯊꯃꯣꯏꯒꯤ ꯃꯔꯣꯜꯗ ꯀꯔꯤꯒꯤ ꯋꯥꯍꯪ? ꯈꯨꯝꯃꯨꯗꯅ. ꯅꯪꯒꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯂꯩꯕ? ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯐꯝꯂꯝꯈꯤꯒꯗ꯭ꯔꯥ? ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯕ. ꯀꯔꯤ ꯈꯜꯂꯤꯕ? ꯅꯪ ꯑꯩ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯗꯅ. ꯀꯩꯗꯧꯔꯒꯦ? ꯃꯁꯤꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯐꯤꯔꯦꯞ ꯑꯣꯏꯈꯤꯗꯕ ꯖꯥꯠꯂꯥ? ꯑꯩꯒꯤ ꯗꯟꯗꯤꯗ ꯁꯨꯝ ꯌꯥꯔꯛꯂꯤꯕ꯭ꯔꯥ ꯈꯜꯂꯤꯕ. ꯗꯥꯗꯥ, ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯔꯝꯗ꯭ꯔꯒ ꯂꯝꯂꯥꯟꯕ ꯅꯍꯥꯛꯅ ꯄꯤꯔꯛꯄ ꯗꯟꯗꯤꯕꯨ ꯑꯩꯅ ꯍꯦꯛꯇ ꯂꯧꯒꯗ꯭ꯔꯥ? ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕꯤꯔꯝꯗ꯭ꯔꯤ. ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯔꯥꯙꯥ. ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ? ꯐꯔꯦ, ꯇꯣꯛꯂꯁꯤ. ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯂꯁꯤ. ꯅꯨꯡꯁꯤꯔꯝꯂꯣꯏ ꯀꯥꯏꯅ ꯈꯜꯂꯤꯕ ꯑꯣꯏꯔꯦ. ꯔꯥꯙꯥ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯪꯕꯨ ꯑꯩꯒꯤꯗꯃꯛ ꯀꯌꯥ ꯌꯥꯝꯅ ꯂꯦꯞꯄ ꯉꯝꯒꯗꯒꯦ? ꯍꯧꯖꯤꯛ ꯁꯤꯌꯣ ꯍꯥꯏꯕ꯭ꯔꯥ? ꯍꯥꯏꯗꯦ. ꯑꯩꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯉꯨ. ꯑꯩ ꯉꯝꯂꯣꯏꯗꯕ ꯃꯥꯟꯕ꯭ꯔꯥ? ꯃꯥꯟꯗꯦ. ꯉꯝꯒꯅꯤꯗ. ꯉꯝꯒꯅꯤ. ꯕꯁꯟꯇ ꯔꯥꯖꯀꯤ ꯑꯍꯤꯡꯗ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏ ꯕꯁꯟꯇ. ꯔꯥꯙꯥ, ꯅꯪꯕꯨ ꯎꯔꯨꯕꯗꯒꯤꯅꯤ. ꯖꯒꯣꯏ ꯇꯥꯟꯁꯨ ꯊꯨꯒꯥꯏꯕꯤꯈꯤꯕꯗꯣ. ꯅꯪꯅ ꯏꯀꯥꯏꯈꯤꯕꯗꯣ. ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯥ? ꯍꯟꯈ꯭ꯔꯣꯁꯤꯔꯥ? ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ. ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯎꯕ꯭ꯔꯅꯦ? ꯐꯔꯦ, ꯑꯩ ꯆꯪꯂꯒꯦ. ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯪꯍꯧꯕ, ꯄꯥꯔꯊꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯦꯡꯖꯍꯧꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯎꯅꯕ ꯑꯣꯏꯈꯤ. ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯟꯕꯗꯒꯤ ꯄꯥꯔꯊꯒꯤ ꯑꯔꯨꯕ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯥꯛꯁꯤꯟꯕꯗꯒꯤ ꯌꯨꯝ ꯊꯥꯗꯣꯛꯄ ꯇꯥꯈꯤ. ꯃꯥꯂꯤꯀꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯠꯇ꯭ꯔꯒ ꯆꯤꯊꯤ ꯑꯃꯇꯪ ꯄꯤꯔꯝꯕ ꯅꯪꯈꯤꯗ꯭ꯔꯤ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯋꯥꯔꯤꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯨꯏ. ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯒ ꯀꯌꯥꯗ ꯈꯦꯟꯅꯕ ꯑꯣꯏꯔꯤꯕ. ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯂꯤꯀꯥꯅ ꯀꯌꯥ ꯑꯃ ꯋꯥꯍꯧꯕ, ꯃꯗꯨ ꯄꯥꯔꯊꯅ ꯈꯪꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤ ꯃꯍꯥꯛ. ꯃꯥꯇꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯂꯒꯦ ꯅꯤꯡꯂꯒ ꯀꯔꯤꯅꯣ ꯑꯣꯏꯔꯝꯕ ꯃꯇꯧ ꯑꯗꯨ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯗꯦ. ꯑꯁꯨꯝ ꯑꯔꯥꯟ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ. ꯑꯗꯨꯕꯨ ꯄꯥꯔꯊꯅ ꯃꯥꯂꯤꯀꯥꯕꯨꯗꯤ ꯋꯥꯔꯧꯔꯤ. ꯅꯨꯡꯁꯤꯕꯕꯨ ꯑꯗꯨꯛ ꯂꯥꯏꯊꯣꯛꯅ ꯂꯧꯔꯝꯕ, ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯉꯥꯛꯂꯝꯗꯕ. ꯉꯁꯤ ꯃꯥꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯃꯥ ꯈꯥꯡꯕꯗ ꯋꯥꯔꯛꯂꯤ. ꯅꯨꯄꯥ ꯃꯥꯟꯗꯦ ꯍꯥꯏꯕ ꯑꯁꯤꯅ ꯑꯆꯧꯕ ꯅꯨꯄꯥꯒꯤ ꯑꯁꯣꯟꯕꯅꯤ. ꯅꯨꯄꯥ ꯑꯣꯏꯔꯨꯕ ꯑꯁꯤꯅ ꯐꯣꯡꯅ ꯀꯞꯄ ꯉꯝꯈꯤꯗꯦ. ꯃꯄꯤ ꯑꯗꯨꯃꯗꯤ ꯈꯥꯝꯂꯨꯕ ꯌꯥꯗꯦ. ꯀꯅꯥꯅꯕꯨ ꯉꯝꯒꯅꯤ? ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯄꯥꯔꯊꯗꯨ ꯇꯨꯃꯤꯟ ꯂꯩꯔꯤ. ꯑꯥꯗꯤꯔꯥꯠꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯄꯗꯨꯗ ꯄꯥꯔꯊ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ. ꯑꯥꯗꯤꯔꯥꯠꯅ ꯆꯪꯂꯛꯇꯨꯅ, ꯄꯥꯔꯊꯒꯤ ꯃꯅꯥꯛꯇ ꯑꯥꯗꯤꯔꯥꯠ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯄꯥꯔꯊ, ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟ ꯆꯠꯂꯝꯂꯤꯕꯅꯤ? ꯀꯩꯁꯨ ꯇꯧꯗꯦ.
ꯅꯪ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ꯭ꯔꯥ? ꯅꯪꯒꯤ ꯊꯕꯛ ꯑꯗꯨ ꯆꯠꯂꯁꯤ. ꯑꯩꯗꯤ ꯆꯠꯂꯔꯣꯏꯗ. ꯀꯔꯤꯒꯤ? ꯑꯙꯤꯔꯥꯠ, ꯇꯣꯛꯂꯁꯤ. ꯃꯁꯤ ꯇꯣꯛꯂꯁꯤ. ꯀꯔꯤꯒꯤ? ꯃꯁꯤ ꯇꯣꯛꯂꯁꯤ. ꯃꯗꯨꯔꯥ, ꯅꯍꯥꯛꯅ ꯉꯔꯥꯡꯗꯒꯤ ꯂꯩꯇꯥꯕ ꯉꯝꯗ ꯆꯠꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯈꯤꯗꯕ ꯄꯨꯛꯅꯤꯡ ꯑꯗꯣ. ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛꯀꯤ ꯋꯥꯅ ꯀꯔꯤ? ꯑꯙꯤꯔꯥꯠ, ꯇꯣꯛꯂꯁꯤ ꯀꯩꯗꯧꯕꯒꯦ? ꯍꯧꯈꯤꯕ ꯋꯥꯔꯤꯅꯤ ꯈꯟꯗꯨꯅ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯄ ꯉꯝꯂꯕꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯜꯗꯤ ꯀꯔꯝꯅ ꯂꯦꯞꯄ? ꯑꯙꯤꯔꯥꯠꯀꯤ ꯋꯥꯍꯩꯗꯨꯗ ꯋꯥꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕꯕꯨ ꯃꯒꯨꯜ ꯂꯩꯍꯟꯗꯦ ꯈꯟꯗꯨꯅ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯕꯨ ꯋꯥꯔꯧꯕ ꯍꯦꯟꯈꯤ. ꯑꯙꯤꯔꯥꯠꯅ ꯃꯈꯥ ꯇꯥꯏ. ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪꯒꯤ ꯔꯥꯙꯥ ꯁꯥꯕꯤ. ꯄꯥꯔꯊꯗꯨ ꯃꯄꯤ ꯇꯥꯔꯛꯏ. ꯑꯩ ꯎꯅꯤꯡꯗꯦ. ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯤꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯄꯥꯔꯊ, ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯉꯨ. ꯔꯥꯙꯥꯅꯗꯤ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯉꯥꯏꯍꯧꯔꯤ. ꯄꯥꯔꯊ ꯉꯛꯅ ꯑꯙꯤꯔꯥꯠꯇ ꯌꯦꯡꯂꯛꯏ. ꯑꯙꯤꯔꯥꯠ ꯃꯥꯁꯨ ꯅꯤꯡꯕ ꯀꯥꯏꯅ. ꯑꯁꯦꯡꯕꯅꯤ ꯄꯥꯔꯊ, ꯃꯥꯂꯤꯀꯥꯅ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤ. ꯄꯥꯔꯊ ꯃꯄꯤꯗꯨ ꯍꯦꯟꯅ ꯇꯥꯔꯛꯂꯤ. ꯑꯙꯤꯔꯥꯠꯅ ꯋꯥꯔꯤ ꯂꯤꯔꯛꯏ. ꯄꯥꯔꯊꯅ ꯀꯅꯥꯁꯨ ꯇꯥꯛꯂꯝꯗꯅ ꯃꯥꯂꯤꯀꯥꯕꯨ ꯋꯥꯔꯧꯗꯨꯅ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯙꯤꯔꯥꯠꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯅꯤ. ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯖꯩ. ꯑꯩꯒꯤ ꯃꯔꯨꯞꯅꯤ. ꯅꯍꯥꯟ ꯃꯈꯩ ꯃꯤꯒꯤ ꯗꯦꯁꯇ ꯂꯩꯔꯨꯕ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯕꯗ ꯃꯥꯒꯤ ꯆꯥꯟꯅꯕꯤꯗ ꯐꯖꯅ ꯍꯥꯏꯔꯝꯕ ꯐꯪꯈꯤꯗ꯭ꯔꯕ. ꯉꯔꯥꯡꯇ ꯂꯥꯛꯄꯅꯤ. ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯍꯥꯏ. ꯃꯥꯅꯕꯨꯗꯤ ꯔꯥꯙꯥ ꯁꯥꯕꯤ ꯔꯥꯙꯥ ꯁꯥꯕꯤ ꯍꯥꯏ. ꯑꯁꯦꯡꯕꯗꯤ ꯀꯔꯤ ꯀꯧꯕꯅꯣ ꯅꯣꯡꯃꯗ ꯈꯪꯗꯦ. ꯃꯥꯒꯤꯗꯃꯛ ꯐꯤ ꯑꯃ ꯂꯩꯔꯛꯄꯅꯤ. ꯃꯗꯨ ꯉꯁꯤ ꯊꯤꯜꯂꯨꯒꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯐꯦꯡꯂꯤꯕꯅꯤ. ꯉꯥꯏꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯆꯠꯅꯤꯡꯕꯅ. ꯑꯙꯤꯔꯥꯠꯀꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯥꯂꯤꯀꯥ ꯊꯃꯣꯏ ꯐꯥꯊꯕ ꯉꯝꯗꯅ ꯃꯈꯣꯜ ꯐꯥꯎꯕ ꯊꯣꯛꯅ ꯀꯞꯂꯛꯂꯤ. ꯃꯇꯧ ꯑꯁꯤꯗ ꯑꯙꯤꯔꯥꯠꯇꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ. ꯃꯥꯂꯤꯀꯥꯗ ꯉꯛꯅ ꯍꯪꯉꯤ. ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯩꯕꯨ ꯁꯣꯏꯈ꯭ꯔꯕ꯭ꯔꯥ? ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯅ ꯊꯃꯣꯏ ꯑꯗꯨꯕꯨ ꯉꯝꯗꯅ, ꯃꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯁꯦꯡꯗꯣꯛꯆꯕ ꯉꯝꯍꯧꯗ꯭ꯔꯦ. ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ. ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯕꯨ ꯉꯥꯏꯖꯔꯛꯄ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯑꯩꯕꯨ ꯋꯥꯔꯧꯅꯕ ꯑꯣꯏꯔꯝꯃꯤ. ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯁꯤꯕꯨꯗꯤ ꯃꯍꯥꯛꯅ ꯈꯪꯈꯤꯗ꯭ꯔꯦ. ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ. ꯑꯙꯤꯔꯥꯠ ꯉꯛꯅ, ꯃꯥꯂꯤꯀꯥ. ꯃꯥꯂꯤꯀꯥꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯙꯤꯔꯥꯠꯇ ꯂꯤꯔꯝꯃꯤ. ꯑꯩ ꯉꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯏꯀꯥꯏꯕ ꯅꯥꯏꯗ꯭ꯔꯕ ꯏꯃꯥꯏ ꯄꯨꯗꯨꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯂꯨꯍꯣꯡꯕꯁꯤ ꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ. ꯃꯍꯥꯛꯀꯤꯗꯃꯛ, ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ. ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ. ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯑꯙꯤꯔꯥꯠꯅ ꯅꯨꯡꯉꯥꯏꯇꯅ, ꯃꯥꯂꯤꯀꯥ, ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ. ꯑꯩꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯗꯕꯅ ꯑꯍꯜꯁꯤꯡꯅ ꯁꯤꯟꯕꯁꯤꯗ ꯌꯥꯈꯤꯕꯅꯤ. ꯅꯪꯒꯤ ꯋꯥ ꯑꯃ ꯍꯪꯂꯝꯗ꯭ꯔꯦ. ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯃꯥꯂꯤꯀꯥ. ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯇꯥꯗ. ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯪꯕꯤꯗꯦ. ꯃꯗꯨꯁꯨ ꯑꯩ ꯋꯥꯔꯧꯗꯦ. ꯑꯗꯨꯕꯨ ꯇꯥꯗ, ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯃꯤꯗꯤ ꯃꯥꯕꯨꯗꯤ ꯋꯥꯔꯧꯗꯕ ꯉꯝꯗꯦ. ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯣ ꯑꯩꯕꯨ ꯋꯥꯔꯧꯔꯒꯅꯤ. ꯑꯩ ꯀꯩꯗꯧꯒꯗꯕ? ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯩ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ. ꯃꯥꯂꯤꯀꯥ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ. ꯑꯙꯤꯔꯥꯠꯅ ꯅꯨꯡꯉꯥꯏꯇꯅ, ꯇꯣꯛꯑꯣ ꯃꯥꯂꯤꯀꯥ. ꯍꯥꯟꯅ ꯈꯪꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦꯗꯅ. ꯄꯥꯔꯊꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕ. ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯒꯅꯤ? ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯉꯣꯟꯗ ꯍꯥꯏꯒꯅꯤ. ꯅꯪ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯂꯦꯞꯂꯨꯔꯕ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯔꯒꯅꯤ. ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯇꯥꯗꯕꯨ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ. ꯃꯗꯨ ꯅꯪꯅ ꯎꯔꯅꯨ ꯃꯥꯂꯤꯀꯥ. ꯃꯁꯤꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯔꯒꯦ. ꯃꯥꯂꯤꯀꯥ, ꯅꯪ ꯀꯩꯁꯨ ꯋꯥꯒꯅꯨ. ꯑꯩꯅ ꯄꯥꯔꯊꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯒꯅꯤ. ꯃꯥꯂꯤꯀꯥꯒꯤ ꯑꯁꯦꯡꯕꯗꯨꯃ ꯈꯪꯂꯒ ꯃꯍꯥꯛꯄꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯧꯕ ꯉꯝꯗ꯭ꯔꯤ. ꯀꯔꯤꯒꯤ ꯋꯥꯔꯧꯔꯨꯔꯤ? ꯃꯤꯒꯤ ꯊꯃꯣꯏ ꯆꯝꯂꯕꯤꯗꯣ ꯑꯁꯤ ꯈꯟꯅ ꯅꯤꯟꯗꯥ ꯇꯧꯔꯛꯈꯤ. ꯑꯁꯣꯝ ꯕꯣꯀꯨꯜ ꯃꯈꯣꯡꯗꯅ ꯃꯥꯂꯤꯀꯥ ꯏꯕꯦꯝꯃꯗꯨ ꯌꯥꯝꯅ ꯍꯦꯛ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ. ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯥꯖꯕꯤꯒꯅꯤ ꯈꯟꯖꯔꯨ. ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯪꯕꯤꯔꯝꯗ꯭ꯔꯦ. ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯕꯨ ꯉꯥꯏꯔꯛꯄꯒꯤ ꯃꯍꯩ. ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕꯗꯣ ꯑꯩꯒꯤ ꯑꯁꯦꯡꯕꯗꯨꯃꯗꯤ ꯑꯩꯁꯨ ꯍꯥꯏꯖꯕ ꯉꯝꯈꯤꯗ꯭ꯔꯦ. ꯑꯗꯨꯕꯨ ꯇꯥꯗ, ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯤ ꯅꯪꯗꯒꯤꯅꯤ. ꯅꯪꯒꯤꯅꯤ.
ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ꯫ ꯉꯁꯥꯏ ꯄꯥꯔꯊꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯈꯤꯕ ꯎꯠꯂꯝꯈꯤꯕ ꯃꯇꯧ ꯑꯗꯨ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯣꯏꯅꯕ ꯈꯛꯇ ꯍꯩꯕꯅꯤ꯫ ꯎꯔꯤꯒꯨꯝꯅ ꯑꯅꯛꯄ ꯎꯄꯥꯜꯗ ꯌꯦꯠꯆꯕꯅꯤ ꯋꯥꯔꯧꯈꯤꯅꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕ ꯑꯣꯡꯈꯠꯂꯝꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯔꯛꯂ ꯃꯥꯜꯂꯤ꯫ ꯄꯥꯔꯊꯅ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯦ ꯑꯁꯤꯗ ꯈꯟꯗꯨꯅ ꯃꯥꯂꯤꯀꯥꯗꯨ ꯂꯦꯞꯄ ꯉꯝꯂꯣꯏꯗꯧꯔꯦ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯅꯤꯡꯏ꯫ ꯃꯥꯂꯤꯀꯥꯒꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯅ ꯈꯥꯝꯖꯈꯤꯕ ꯗꯥꯗꯥ꯫ ꯄꯥꯔꯊ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯇꯥꯕꯤꯔꯝꯗ ꯆꯠꯈꯤꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯪꯕꯤꯈꯤꯗꯦ꯫ ꯃꯥꯂꯤꯀꯥ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯕ ꯅꯠꯇꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯨꯅꯤ꯫ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯅꯤꯡꯖꯕ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯃꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯠꯅꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯅꯨꯡꯁꯤꯕꯜ ꯌꯥꯎꯔꯝꯗ꯭ꯔꯦ ꯈꯟꯖꯔꯨꯕꯒꯤ ꯈꯟꯖꯕꯜꯁꯨ ꯂꯩꯇꯦ꯫ ꯄꯥꯔꯊꯗꯨ ꯆꯦꯜꯂꯛꯏ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯛꯇ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯕꯣꯀꯨꯜ ꯃꯈꯣꯡꯗ ꯃꯥꯂꯤꯀꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕ ꯃꯤꯠꯂꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨ ꯀꯪꯕ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯂꯦꯞꯇꯕ ꯈꯣꯡꯊꯥꯡꯅ ꯄꯨꯔꯛꯇꯨꯅ ꯄꯥꯔꯊ ꯊꯨꯡꯂꯔꯤ ꯕꯣꯀꯨꯜ ꯃꯈꯣꯡꯗ꯫ ꯂꯩꯔꯝꯒꯅꯤ ꯈꯟꯅ ꯂꯥꯛꯄꯅꯤ ꯁꯣꯏꯗꯅꯁꯨ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯄꯥꯔꯊꯅ꯫ ꯔꯥꯙꯥ꯫ ꯃꯥꯂꯤꯀꯥ ꯀꯞꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯕꯨ ꯇꯍꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯤꯀꯥ ꯃꯁꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯄꯥꯔꯊ ꯄꯤꯔꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯥꯂꯤꯀꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ꯫ ꯃꯥꯂꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯂꯤꯀꯥꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯏ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯅ ꯔꯥꯙꯥ ꯑꯩ ꯂꯥꯜꯂꯦ ꯔꯥꯙꯥ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯜꯂꯦ꯫ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯈ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯊꯃꯣꯏ ꯋꯥꯔꯛꯂꯦ ꯄꯥꯈꯪꯗꯣ꯫ ꯔꯥꯙꯥ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯔꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯩ ꯅꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯔꯥꯙꯥ ꯑꯩꯕꯨ ꯁꯥꯎꯔꯕ꯭ꯔꯥ? ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃ ꯄꯥꯔꯊꯗ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ꯫ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯗꯒꯤ ꯍꯧꯒꯅꯤ ꯃꯍꯥꯛ ꯈꯪꯈꯤꯗꯔꯦ꯫ ꯔꯥꯙꯥ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯥ? ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯅꯤꯡꯕꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯉꯥꯎꯔꯛꯂꯕꯅꯤ ꯁꯦ ꯔꯥꯙꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯅꯨ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯀꯅꯥꯃꯠꯇꯒꯤ ꯋꯥ ꯇꯥꯗꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯕ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯣꯡꯃꯇꯁꯨ ꯂꯥꯛꯈꯤꯗꯦ꯫ ꯑꯩꯅ ꯀꯌꯥꯗ ꯋꯥꯈꯤꯕ ꯅꯨꯄꯤ ꯑꯩꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯔꯛ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯇꯥꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯆꯕ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯦꯞꯂꯤꯗꯅ ꯅꯪꯅ ꯑꯩꯕꯨ ꯊꯤꯔꯛꯇ꯭ꯔꯕꯁꯨ ꯂꯦꯞꯂꯤꯗꯅ ꯔꯥꯙꯥ ꯄꯨꯝꯅꯃꯛꯁꯤ ꯈꯥꯡꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯇꯥꯗ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯈꯪꯗꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯈꯤꯕꯗꯨꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ꯫ ꯔꯥꯙꯥ ꯑꯩ ꯂꯥꯜꯂꯤ꯫ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨꯅ ꯅꯍꯥꯛꯄꯨ ꯀꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯗꯟꯗꯤ ꯇꯧꯗꯨꯅ ꯊꯝꯕꯤꯔꯒ ꯅꯍꯥꯛꯅ ꯑꯩꯕꯨꯗꯤ ꯀꯔꯤꯒꯤ ꯂꯠꯅꯕ? ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯑꯗꯨꯕꯨ ꯗꯥꯗꯥ ꯑꯩꯒꯤ ꯋꯥꯔꯧꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯈꯤꯗꯦ꯫ ꯃꯥꯂꯤꯀꯥꯒꯤ ꯋꯥꯀꯠ ꯂꯣꯏꯈꯤꯗꯔꯦ꯫ ꯊꯃꯣꯏ ꯃꯥꯅ ꯑꯁꯨꯛ ꯋꯥꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯅꯥꯆꯣꯝꯁꯤꯜꯂꯤꯕ? ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯅꯪꯇꯅ ꯈꯪꯕꯤꯔꯝꯒꯅꯤ ꯈꯜꯂꯨ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯥꯖꯕ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯈꯤ꯫ ꯃꯤꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯗꯟꯗꯤ ꯇꯧꯕꯤꯔꯒ ꯅꯪꯅ ꯀꯩꯁꯨ ꯈꯪꯕꯤꯗꯕ ꯑꯩ ꯅꯪꯕꯨ ꯋꯥꯔꯧꯏ ꯗꯥꯗꯥ꯫ ꯔꯥꯙꯥ ꯁꯥꯕꯤ ꯏꯕꯦꯝꯃꯗꯨ ꯄꯦꯟꯅ ꯑꯣꯏꯅꯔꯛꯂꯤ꯫ ꯃꯥꯂꯤꯀꯥꯒꯤ ꯑꯣꯏꯅ ꯂꯥꯜꯗ ꯄꯥꯔꯊꯒꯤ ꯊꯃꯣꯏꯅ ꯉꯥꯎꯖꯔꯤ꯫ ꯔꯥꯙꯥ ꯑꯩ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤ ꯄꯤꯌꯨ ꯑꯩ ꯂꯧꯔꯒꯦ꯫ ꯊꯃꯣꯏ ꯑꯅꯤ ꯇꯥꯏꯁꯤꯟꯅꯔꯤ ꯑꯗꯨꯕꯨ ꯑꯥꯗꯤꯔꯥꯠ ꯃꯥꯒꯤꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯇꯥꯔꯦ꯫ ꯄꯥꯔꯊ ꯃꯥꯂꯤꯀꯥꯒꯤ ꯄꯦꯟꯖꯕꯗꯨ ꯎꯔꯒ ꯂꯥꯞꯇꯛꯅ ꯃꯍꯥꯛꯁꯨ ꯄꯦꯟꯊꯣꯛꯄꯒꯤ ꯃꯤꯅꯣꯛ ꯅꯣꯛꯈꯤ꯫ ꯊꯃꯣꯏ ꯑꯅꯤ ꯇꯥꯏꯁꯤꯟꯅꯔꯤ ꯑꯗꯨꯕꯨ ꯑꯥꯗꯤꯔꯥꯠ ꯃꯥꯒꯤꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗ ꯇꯥꯔꯦ꯫ ꯄꯥꯔꯊ ꯃꯥꯂꯤꯀꯥꯒꯤ ꯄꯦꯟꯖꯕꯗꯨ ꯎꯔꯒ ꯂꯥꯞꯇꯛꯅ ꯃꯍꯥꯛꯁꯨ ꯄꯦꯟꯊꯣꯛꯄꯒꯤ ꯃꯤꯅꯣꯛ ꯅꯣꯛꯈꯤ꯫